Chahi manga mapung fazilaklaba Lillong ki Ising Ichao gi Kaithakhiba Crore Kayagi Relief Fund Victim Singda Fanghandana Heinathokhrabra Chingnare leire. Hariba Senpham Sing July 19 fawgi manungda victim Singda Fanghandrabadi khongjang changsilagan haina. Hiramasiga matangda semkiba JSC ke co-convener bogi mayum task khana phangdoraklei. Hiramasiga mari leina Manipuri Press Club ta pangtokpa paumi singa unaba ma da mahakna makha taratuna hai Ing lisingani taratareta Lillong da turel kairatuna yum lising mari romda numit nifuni hena ising thumjin khiduna kham thengna awaba pikiba sanga kaya sikiba malchang kaya amanga ta thokiba sing adugi oina lengak na Thawal district ki oina Crore Kayagi Senpham Kaithakhiba laikre adubo Lillong asigi oina Ichao waduna sokalaba sing adugi ngasi fawa relief fund ni haiduna lupa amata phangkhidrei hariba Senpham sing asigi matangda tongan ba department sing da chatuna hanglubada kanagumba miyoi kharana kaithokre haina phungdorke yamna maru oinaba department oiba fishery veterinary amadi revenue na chingba department sing da hariba Senpham sing asi leitre amadi lakhara leiri maduna yanaro haibna chingba phungdorke hari masigi matang da ACS gi hanagi MLA Y Antas Khan amadi hauzaki MLA Abdul Nasir da haizakrabasu tumina lesson kre amaromda SDO office mai thadokhiba adumaksu hariba aronba kayasike evidence manganaba Takhribra haibagi jingnaba leire aduna Ichao asina maram oiraga victim oihuraba Lillong gi miyamda fangfum thokpa relief ki Senpham sing athubada fanghanaba department sing amade lenga sigi chief minister N Birena thubada meeting changbiduna thasi kunipan fawgi manungda chapchabi ama khanghanduna Senpham sing victim da fanganbiu natrabadi thangnaba numitagi akanba khongjang kya changsilagani haina makha take